Dr. Sleeve, Haibadi Danny Strauss, Haibadi Danny. Danny na angang oiringaida mangonda hotel overlook da thokhiba thokdok adu ngasi phawbo kawba ngamdaduna lerami. Danny na pakhang pharaklaba matungda mi ayambana mahaki manungda yauriba super power adugi maramda khanglaklaba matungda mahakna mioibasingi future amadi past thokhiba amadi tholkadoriba thokdoksing khangba ngambagi power adu the signing gi mingthol pirami. Danny magumna signing toba ngamba mioi kaya amaga magi power adu sizinaduna wakhalna wari sanaba ngamlami. Danny hospital amada thabak masama taurami. Mahak hospital aduda siramda yauduna lairaba patient sing aduga mahaki special power adu sizinaduna wari sananaba honarami. Amaromdadi mahaki signing toba ngambagi power asina makok yamna sarami. Maramdi mahakna mi ayambagi pasa thokhiba fattaba thokdoksing amadi tungda tholakadoriba fattaba thokdoksing adu ngakta oina urami. Danny mahaki asigumba power asibu namthaduna thamnabagidamak ayamba matamda cigarette amadi yu thaktuna lerami. Danny na mahaki power adu yamna mathau tarakpa matamdata sijinnanaba honarami. Adubu nongma mahakna barda famduna leringaida abra kaubi nupi macha amaga thengnarami. Abragi haksang manungdasu Danny gumna signing toba ngambagi power adu yaurami. Adubu abradi mangonda yauriba power adubu magic gumna khalami. Danny na abrada makhoida yauriba power asi magic amata nate power asibu the signing hairaga khangnai haina hairami. Taibangpan asida akhanaba mioi kharakhatada signing toba ngambagi power asi yawi loinana Danny na makhoi gumna signing toba ngamba mioi ahum marikha khangnarami. Adubu makhoi pumnamak adu sikre haina hairaklami. Danny na hojikti aihakna signing toba ngamba mioi amakhakta khangnai madu nahagni haiduna abrada hairami. Adubu yamna ngakpadi Danny na khanglamba signing toba ngamba sikraba mioi ahum mari adu murder tawduna hatkiba ngakta oirami. Signers ngaktoiba true note kauba group ama lerami. Group asina signing toba ngamba mioi singbu thiraduna faraga yamna sathiba amadi tamthiba mongda hatoklami. Karigumba signing toba ngamba mioi amabu yamna sathiba amadi tamthiba mongda hatlabadi signer adugi asiba haksang adudagi maninama thoklami. Karigumba thoklakliba maninatu signing toba ngamba mioi amana yosinkiba tarabadi mioi badu amuka hena mapangan kangkhatlami. Danny amadi abra yamna atenba matamda makhoi anigi mari adu yamna naksinarami amadi luna tinaba horakhi. Adubu Danny na true note hairiba group asigi maramda khanglakpa matamda group asina makhoi anibu soidana thirakani haibasi khangba ngamlami. Maram aduna Danny na makhoi gumna signing toba ngamba mioi kaya ama thirami amadi true note hairiba group asigi maramda amuka sohena khangnaba khomjin thijinba haurami. Adubu Danny na group asigi maramda khanglakpa matamda group asi araiba group nate amadi makhoibu laina maithiba piba ngamloi haibasi khangba ngamkhi. Maram aduna Danny na abraga loinana mahaki power adu sizinaraga hairiba true note group asida yauriba miyoising adubu amamamta hatnaba plan silami. Danny na mahagumna signing toba ngamba miyoi kaya ama thiraga mahaki plan aduda yaholami. Danny na true note group ta yauriba members sing aduna signing toba ngamba miyoi kaya ama hatkare amadi makhoidagi tholakpa manin sing adu sarga amukha hena mapangan kangkhatkare haibasi khangba ngamlami. Adubu Danny na group adugi members sing adubu tongan ba plan season aduna amamamta hatokpa haurami. Group adugi members sing adubu hatpa loirba matungda makhoigi haksangdagisu manin thoklami amadi manin sing adubu saraba matungda Danny amadi abra tapna mapangan kanba hengalami. Adubu nongma Danny amadi abraga true note group ki leader aduga maiga mayuknabagi numidadu lakhi. True note group adugi leader adudi kuiraba matamdagi manin charakpana maram oibana makoidagi mapangan yamna kanba helami. Danny na group adugi leader adubu hatnaba yamna kana honarami. Adubu group adugi leader aduna Danny dagi mapangan yamna kanba helami amadi Danny yamna thina sokba horaklami.
ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯗꯦꯅꯤꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯗꯦꯅꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯁꯣꯟꯊꯕ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ꯫ ꯗꯦꯅꯤꯒꯤ ꯍꯛꯆꯥꯡꯅ ꯁꯤꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯑꯕ꯭ꯔꯥ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯗꯦꯅꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯛꯄ ꯃꯅꯤꯟ ꯑꯗꯨ ꯌꯣꯠꯁꯤꯟꯈꯤ ꯑꯃꯗꯤ ꯇ꯭ꯔꯨ ꯅꯣꯔꯊꯀꯤ ꯂꯤꯗꯔ ꯑꯗꯨꯒ ꯃꯥꯌꯣꯛꯅꯗꯨꯅ ꯗꯦꯅꯤ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯆꯠꯂꯝꯃꯤ꯫ ꯑꯕ꯭ꯔꯥ ꯗꯦꯅꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯅꯤꯟ ꯑꯗꯨ ꯌꯣꯠꯁꯤꯟꯈꯤꯕꯗꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯍꯦꯟꯒꯠꯂꯝꯃꯤ ꯑꯃꯗꯤ ꯇ꯭ꯔꯨ ꯅꯣꯔꯊ ꯒ꯭ꯔꯨꯞꯀꯤ ꯂꯤꯗꯔ ꯑꯗꯨ ꯑꯕ꯭ꯔꯥꯒꯤ ꯃꯃꯥꯡꯗ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯟꯅ ꯎꯔꯝꯃꯤ꯫ ꯑꯕ꯭ꯔꯥꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯂꯤꯗꯔ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯁꯣꯛꯍꯟꯕ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯒꯤ ꯃꯅꯤꯟ ꯑꯃꯃꯝ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯄꯥꯏꯊꯣꯔꯛꯂꯤꯕ ꯃꯅꯤꯟꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯋꯥꯏ ꯑꯃꯒꯤ ꯃꯁꯛ ꯂꯧꯔꯝꯃꯤ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯂꯤꯗꯔ ꯑꯗꯨꯅ ꯍꯥꯠꯈꯤꯕ ꯁꯤꯅꯔꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯂꯤꯗꯔ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯇꯞꯅ ꯇꯞꯅ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯂꯤꯗꯔ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤ꯫ ꯑꯕ꯭ꯔꯥꯅ ꯂꯤꯗꯔ ꯑꯗꯨꯒ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯅ ꯃꯥꯌꯣꯛꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯗꯦꯅꯤ ꯍꯥꯏꯕꯗꯤ ꯗꯣꯛꯇꯔ ꯁ꯭ꯂꯤꯞꯄꯨꯗꯤ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯊꯤꯔꯕ ꯇ꯭ꯔꯨ ꯅꯣꯔꯊ ꯀꯧꯕ ꯒ꯭ꯔꯨꯞ ꯑꯗꯨꯕꯨꯗꯤ ꯃꯔꯥ ꯐꯪꯅ ꯃꯨꯊꯠꯈꯤ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯁꯥꯏꯅꯔꯁꯤꯡ ꯑꯗꯨꯒꯤ ꯃꯊꯋꯥꯏꯕꯨꯗꯤ ꯀꯟꯕ ꯉꯝꯈꯤ꯫ ꯐꯦꯁꯕꯨꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯕꯨ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯨ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯃꯃꯝꯇ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯊꯣꯛꯐꯝ ꯂꯣꯌꯡꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ꯫